Praise the Lord. Ahan magtada nung sizerba ichilinaw sing chechel ima pabung sing mayam pumna magpu kan biwa mapu Jisu Christ gi sengthoireba minglenda nung shiba ikai khumnaba amasung thamoidagi nolukchaba phongdoksari ngasi ai mayamda karigumba kharadang ai phongdoksage ai asi mayam ngasi sorgi thogol tawjariba Jisu Christ gi afaba wapau phongdokchariba ai asi mayam mamangda ai asi kanano ai karino haibado ichilinaw sing ichechel sing na khangbiramdaba yai ai se ngasi ishorgi thogol tawjariba ai se matam amada ibungo Jisu Christ kanano khangdringai gi matamda Christian karino khangdringai gi matamda pastor ama compound sangduna mi manga taruk na manaraga dusu ahingda pastor ado phuramba misakni phuba misakni aise pastor ado phuba but khongup uppaga mi manga taruk na khogi compound gi gate thugairaga changmani mayam aduga pastor duna makhada tara fawda ikhoina but khongup uppaga net tana kaudana khudumna shudana tawramba mini aduga nupi amana thoklaga hakna hallelujah haiduna mahakna lawe hallelujah haiduna amasum matam duga hallelujah gi artha karino haibado akoi khangjade adumaina pastor ramada ahingda sangduna phuwa haibase jasing Christian hariba religion se tabang panbada kwaidagi hena missing yamba adugumlaba religion amani adugumlaba chauba religion amagi pastor haibase yam awang ba phamtholni ka aduda ahingda mi manga tarukna phuwa matamda haiba pastor aduna aigidamakta ishor da haizabiki haiba pastor aduna mamitagi mapi taraga ishor da khurambiki Christian haibadu karino mingkha Christian oibana yabra Jisu Christ gi tungin basingbu Christian haiduna Antioch ta kaukibani Christian gi artha karino Jisu Christ na kari tauki Christian ni haina kauraga Jisu Christ gi tung ilibra Jisu Christ gi aningba tawribra natraga na Jisu Christ gi asauba tawribra haibado ngasi ai mayamda khradang ai thamjage oja sing aigi punsida mayamnadi ngasi ishorgi thogol tauba YouTube ta subscriber lising tarani thoi hena leiraba adugumluba aise matamamada Jisu yaramde haugi laini haina hairami chingi laini haiduna hairami angres da sandoma dharmani haiduna aina khangdabagi maramna haizarami adubu aikoina pastor ado phuraba matungda aikoi yumda hale aduga nongalakba matamda mekhoi compound dagi noi lau wari solution asi compromise tausi natragadi wari si jam chawhini haiduna hairakpani adubu aikhoina chaningde aikhoina khali Christian haibasidi haugini mekhoi sidi aikoi yam tondhaba gumai khalameba aikoi chaloi compromise ki karigi chattoino haiduna khoi muktana leikhi adubu oja sing taibang malem le shem biba mapu ama kaktang oiba mapu mahakna khangani ai haijinaba nachade numidang wairam gi pung manga muk taba matamda akhoi yumlon na batasau gi yumda aina TV yengaga WWE haina John Cena aduga gi Triple H The Rock na phunabado wrestling do yengaga ai leramani khanghaudana aigi koksida kanagumba amana khut ani na paisal madumaina ai kokse mamjan gibane aduga aigi mihun heartbeat se yam kanna chonge amasung ai chatpa ngamde ai khuru khuda kulle aduga aina yenguba mafam punamakse loina leiraga leibani chinaw sing adoma muktang ichechel sing khanduna yengbiu ikan kalamba mi ama khanghaudana pastor ama phurubadagi group lauraga makokta mamsan gharga yengu punamak leiraga mihun se kanna chongaga aduga gi aigi wakhalda aina pastor phurubadagi ni ko haiba ma khanba hokre aduga ai yumdagi ai yam wana aigi tasogi yumdagi aigi yumda lai amasung aigi nupi amasung aigi ima da kappe mama ai shirani mama aigi aroy matam lae aina ishorda aina lankhre amasung aigi punsida aina gyan tarakpadagi tawrakpa phattaba punamakse loina ningsangakpani mayam aina machin thiba ngangkhiba ipada aina saukhiba imada saukhiba iban aina nupi koina ramaga thado amadu phawda aina ningsangaga oh dayanan nangse kwaidagi phattaba kwaidagi hindi da haragadi papi English da haragana sinner ni nang maramaduna nangna pastor da phurubagi maramna nangse ishorna hatoni haina khallaga oja sing ai ima gi makhong pairaga kappe mama aibu kanbiu mama ai lan khre
मदुगी मतुंगदा अइना अखोइगी अकीबसे फगद्रा हाइना खनबगी मरमना अइना परबरब चलगा अइगी नुपीदगी लुपा चामा कक पिउ हाइना लौरगा अइना दुकान अमदा चलगा जू क्वार्टर अमai लौखि मैम अखोइना अइना ताखि मदुदी फ्लाइट तोंगबा मतमदा एयर होस्टेसना जू जेली पेक जेली को कीबा फनबगिनि हाइदुना अमसुंग मसे खनबगी मरमना अइगी कीबा फगिद्रा हाइदुना जू क्वार्टर अमा थकचली इसिंग यानदे मदुगी मतुंगदा अइ इमादा खुरमगा अइगी नुपीदा अइ सिरनी हाइना हाइरगा कप्पगा अइ तुमगिबने अमसुंग पुंग 12 मखाई चप चाना ताबदा अइ हगोलै लोंगना हिपम्मी अमसुंग अइना हगोलकपदा हाना अइगी कोक ngauरमबदो हाना अइगी मिहुन चोंगमबदो अदुगागी डबल अइ ngauरगा लेरमे मैम अइ हाइबम खंगद्रे अइ यम वारे अदुगा अइखोगी ताचौ अमा लै डॉक्टर निमासे MBBS मागी मनाकता चलगा इन ताचौ थोंग हांगदोगा थोंग थिल्लिमिको ताचौ थोंग हांगदोक पिउ हाइना अदुगागी माना कैदौरगे हाइना हंगे अइना ताचौ अइसे कोक ngauरगा लेरे मिहुन याम कन्ना चोंगी अइ सिरनी अइ तो हाइबा मतमदा महाकना हाइरखि नंग तुम्बा याब्रा इन तुम्बा यादे हाइदुना हाइखि तुम कैसु तरोय तुम्बा यानबगी हिदाक निसे हाइना पिरकपा मतमदा अदु चारगा तुमनिंगबगी महुत्ता हेन्ना अइंगोंदा अवाबा फाउखि अदुगा असोंदगिना कंपाउंडगिना कंप्रोमाइज तौसी लाओ हाइना कौहि अदुगा फाइनली अइ चली अखोइ मी मरी मंगा चली अइ बाइक के मनिंगदा तोंगगा चटपनी अइगी अनावा अवाबा कनादसु हाइदोक्ते अइगी नुपीगा अइगी इमा खक्तदा हाइबनी अमसुंग पापानासु चलो नखोइ कंप्रोमाइज तौरुरो हाइदुना अखोइ चली अखोइना काबुंगंस की कंपाउंड हाइबा मफमसि जवो मतमदा गाड़ी मयाम अमा लेपगा लेरमी दिल्ली दगी क्रिश्चियन लाई है अदु तोंगान मफम सिंदगी क्रिश्चियन पास्टर अमदा खुद थाबनिन को नखोइ ला लेरमे अमसुंग अइने याम कीना हाइबदी अइंगोंदा करी एक्शन लौरकदरा असोंदगी मु हक्चांग सिना मु ngमक्तबा सिरनी हाइना मु खंजलकपा मोइना मु कई तौरगदी अइ ngमरोय हाइना खल्लगा अइ सिरनी हाइना खल्लगा अइसे हिंगनी हाइना थाजरुद्रबनी अमसुंग अइना चंगगा फम्बा मतमदा अखोइना खुद थागिबा पास्टर दो अदुना लेपखली मैम ममाई पोमी मचिन पोमी माना हाय अइंगोंदा खुद थागिबा सिंग अदो थोकपिरौ अइने खोगिदमक्ते ईश्वरदा हाइजगे हाइबने मसिगी वाहै ताबा मतमदा ओजा सिंग अइना चेंझलगा हाइबा पास्टर अदुगी मखोंग पाइरगा कोली अमसुंग अइना हाय ओजा अइ लानख्रे हाइबने अइना खंगुद्रे ओजा अइगी सिगदौरे अइ येंबा ngamdre चटपा ngamdre ओजा अइ जिसु अइबु हातोकपिगनु हाइना हाइबा हौख्रे इचिनाव सिंग अमसुंग मदुगी मतुंगदा हाइबा पास्टर अदुना ममित्तगी मपी तारगा अइगिदमक्ता हाइजबिखि जिसु नहाकना ताइबंग पानबदा लाकपसे धर्म चेनबा सिंगी नत्ते पापी सिंगिनी नहाकना क्रॉसता पान तिंगबदो मी पोमनमकिनी इपा मेखोइ पापीनी मेखोइगी मराल कोकपि वाइना हाइ मतमदुदा अइगी थमोइदा वाहंग अमखक लाइ इचिनाव सिंग ngasi adom khanduna yengbiyo taibang panbada India da dharma mayam ama lei kanagumba dharma amagi luchingba amada ahingda sangaga phuba taragadi maikhoina aigi damakta haize bigadra natraga aingonda kari tawrakani haize roiko ishor da haize roiko aingonda case tawrakani group mayam sangathan dal mayam laga aigi punsi manghalangmani ngasi dayanan shiramba yai hatuomba yai ai katana tana aigi yum mai tharamba yai अगी इज्जत मंगम याय अदुबु अइना फुगिबा पास्टर मागी नुंगदा तसेंगना होली स्पिरिट यावे हालेलुया अमसुंग महाकना अगी दमक्ता ईश्वरदा कप्पा मपी तारगा हाइजबा मतमदा अइना नुमितुदगी जिसु से हाइबा पास्टर सिना अदु याम फबसे करिगिनो हुजिकी मतमदा लांद्र फावबदा हातोक्तगी फुबिदगी तौरबा मतमसिदा अमसुंग क्रिश्चियन हाइसे क्वाइदगी चावबा रिलीजन दा येंगागसु वर्ल्ड दा पृथ्वीदको अदुना नुपासिना असुयाम फरिसिनदी माना निंगजरिबा जिसुसे अफबा ओइरमगनी हाइबसे ओजासिंग अइना खनबा होख्रे अदुदगिदी अइगी प्रेयर गी मरोनसे जिसु अइबु हातोकपिगनु जिसु अइबु नुंगसिबिउ जिसु अइ फत्तबा मिनी जिसु अइ पापीनी हाइदुना कप्पा लै पुंसी ओइख्रे अइ थबक मसामा तौजरमी ONGC गी मनुंगदा सेफ्टी ऑफिसर गी पोस्ट प्राइवेट कंपनी दनी हाइबा थबकसे तौदुना मतमदुगा अइ त्रिपुरादा लैबनी ओजासिंग त्रिपुरादा अमसुंग अदुगी ममांगदा पास्टर फुद्रिंगगी ममांगददी प्रोजेक्ट मैनेजर सु सेफ्टी इंचार्ज सु मेखोय साउथ इंडियन नि अदुबो मेखोय कनानो खंगमदे हाइबदु फुरबा मतुंगदा अइना अइखोयगी थबक मफमदा चटपा मतमदा प्रोजेक्ट मैनेजर दुसु तेलुगुनी मेखोय क्रिश्चियन ओइलरमे अदुदी सेफ्टी इंचार्ज सु क्रिश्चियन ओइलरमे मेखोयना इंगोंदा जीसु ख्रिस्टगी अफबा वापावसे फोंदोक पिबा हौरे जीसु ख्रिस्ट कनानो होली बाइबल पहानबा हौरे अमसुंग अइसु जिसु अइबु नुंगसिबिउ हाइदुना हाइबा प्रेयर तौबसे ईश्वर खुरमबसे जिसु अइबु नुंगसिबिउ चटपसु ngamdaba चिनावसिंग अदुगा अइखोयना तौबा थबक तो
सेफ्टी ऑफिसर की पोस्ट नहीं वर्कर चामरी या कई चंगा दो अखोइना कंट्रोल तौरीबनिना आई नाई हाइरगदी यादबा अमसुंग नुपीसु आई थीबदसु ngairibako aduna ai tumba ngamdaduna nongmada tumnabagi guli ani ani charaga itumami mafamduga pharmacy tare nipan lei pharmacy singduna ingonda tumnabagi hidak leibada leimanbadagi piu haiba yaraktre pharmacy taru tret na yaraktabani tumnabagi hidak se jamna chara su shi aina haibako amasung oja sing ai christian ni hairaga haraujaba ai haukhre ai mina hangakpada ai jisu christ ai thazei haina hairaga harauba horakre amasung jisu christ gi nungsibado maikhoi oja sing akhoi project manager su safety in charge nu taktokpa matamda o jisu se tasengna aphaba ishor ni haibase ai khangba haukhre oja sing madugi matungda aina yumda suti lakpa matamda ai baptize tawrage haibagi wakhal amakak lakreba ai jisu christ se aigi oirage haibagi wakhal amakak lakhi oja sing madugi matungda aina akhoi compound da akhoi khunda leba compound da christian gi compound da aida chelaga yumdagi chenmani mayam chelaga makoi da hai oja ai jisu christ bu losanjerage makoi thajade aduga makoina ishorna nahak pu kanbire haiduna aikoina phugiba pastor duga makoina phone tawi amasung makoina haiba matam da haiba pastor duna hallelujah ishorna dayanan bu kanbire hain haike amasung aise oja pastor lakpirega sunday numita ai baptize tawbiki oja sing madugi matungda ai baptize lawre aingo ai christian oire adubu aigi anaba aigi awaba pungkok koktaba amasung aina ishor khurambase ishor aibu hatok piganu nungsibiu aibu chanbiu ai papini hairaga adum leibase oikre aina tripura dagi oja sing namrup hairiba assam gi namrup ta transfer oibani mafam duda aina sunday numita church ta chatke haiduna ai khalle amasung aina safety gi mafam duga di safety in charge oire aise manamanduna ai engonda ambulance ama ai gi khutelei ambulance driver ai gi khutelei aina hek haibada moina pudoini chatoini amasung aina sunday numita chatke haina ai church ka ge khanbasida ngalli matanga ngai ki ge haina dum ngai thabadagi aina chatpa matamda church to sunday program loraga church to thong thinga leirambani masi uba matamda oja sing ai amuk en ware amasung aina isana isada dayanan nangse kwaidagi phattaba mini nangna kharanga na chalam taragadi church ta ishor ge thogol toba fangadani nangse papi ni hain hairaga numitu da amuk haina isi ware oja sing tumnabagi hidak ani naga yadre tumnabagi hidak se mari manga chasallaga itume sing adubu aina khanki mathangi sunday dadi ai soidna chatkani haiduna mathangi sunday numita aina ayukta chatpa matamda hairiba church ado thong phasana hangdoga leramkhre amasung assamese maronda jisu christ thagatpagi gospel gi isai tharaga lerami jisu christ gi mamangda agarpati mayam ama tha mompati candle mayam ama thalaga lerami aina change yam kina changaga mi amata leramde assamese ki lon da leba bible do ngahak paire aduga ngahak su hangdukna yenge adugi aina jisu christ gi mamangda khongkha da khuru khuda kullaga aina ishorda aina khurame jisu aibu hatok piganu aibu nungsibiu ai papini ai phattaba mini isagi iral isana yazare aibu nungsibiu haina kappe oja sing kappaga aina aigi pars tagi lupa sama kak puthoga donation box haina lei adugaina thadaraga jisu aidi paisa leijade ai yam wazei aiguduna khara yamna pibiu ai khara yamna katchage haina ai hairaga shorda khuramani aduga ichil now sing aingonda ishor gi miracle lakpa aingonda thawai seng mana sokpi ba numit ni amasung aina khuru kuda kullaga haugat ke haina tawo matam sida haugalakpa matamda aingonda khangnadaba nupa amana amuk phawada wari sanakidaba amuk phawada masaksu ukidaba nupa amana aingonda message ama thare sms lakpa matamda ai khange maramdi yam kina jisu ai hatok piganu haina leringe matam sida amasung aina sms to hangdoga yengma matamda di kanagumba amana marup nahak aiga ishorgi matangda wari kharatang sanaba yagadra haiduna hairakpo oirame mafamduga matamduga yam kina hairingaida leiringaida marup nanga ishorgi matangda wari sanaba yagadra hairakpa matamda isu yani haiduna koise sms taunarambadagi mobile number launaraga amuk wari sanarakpani matamduga mahakna first corinthians dagi chapter ma pusoga haire madudi marup ishor bible na sumai hai nekhoi di ishorgi sangni asengba sangni sang adubu manghanba sing adubu aina manghangani masigi artha se marup na kari oine lobi hai amasung aina pastor phururaga ai sirani haina khanbagi maramna marup ishor akhoi se ishor na sembi bani aikoina pap tawraga aikoina phattaba tawraga di akhoi se ishor na hatokani haibani haina aina khummi matamdu mahakna haibiraki marup hojikti adugumna natre haiduna hairakhi marup jisu christ kanano na khangbra
मरुप ngasi chahi lising ani hen bagi mamangda Jisu Christ haiba itihasik oiba historical oiba misak ama taibang panbada lakhi aseng bi leisabi ne poi mahak se amasung mahak na chahi kunthraga humdoi makhai surakpa matam na magi chahi mahak na Calvary gi cross ta pang tingki maral amat ta leitaba mahak na miyoiba singi damaktani haiduna makok ta tingkhang upsan ki makut ta yopi makhong da yopi managanda sadong matum lakthokan ki mangonda cross ta thangalakpa matamda ipa mai khoi gi maral kokpiu mai khoi na ingon ta tawriba se ai kanano khangdabagi ni haina haibiki maru mahak na shi ki it is finished hairaga aduga humni shiba numitte hingatli numit ni funi lebiram laga changna sarga ka ki itihasik oreba sakhi ni ngasi ekhoina chahi masing thiriba 2024 hairiba se ibungo Jisu Christ gi birthday ekhoina ngakli bani Chinau Singh historical oibani ekhoina imagine tawraga natte hairiba Jisu Christ na nangbu kaya gi matik nungsin hakhangbra haidun engonda hairakhreba nangna Jisu Christ na direct engonda phone torokpa gumna ai faujei ko oja Singh Jisu na nangbu yam nungsi nangna Jisu Christ thazaraga nangna pap kokpiu haina bagi damakta Jisu na hingat khiba nate shi khiba nate Jisu Christ na haidra chokthara amasung awa polum puba sa ingonda lau aina nekhoibu potha hanbigani maramdi aigi potpu di lai amasung yangi nangbu wahan naba nangi nakok ta polum hapsan nabagi damakta Jisu na nangbu kawuna te marup Jisu na nangi polum thangda nabagi damakta kawbani thangda grabani ishorna siba yade hingat khibado nahakini nang aduna maram aduna nangse ishorgi sangni nangdi sangni nang manghan gani haiba nate nangi nungda lakpa phattabagi thaurang do shaitan gi pangal do adu manghan gani haibani marup nangdi ishor gi asengba sangi nang sang nangbu kanbina bagi damakta nangbu kanbina bagi damakta Jisu na sigibani amen masigi wahai taba ko oja Singh ai kappe bako oh aina nahan ngai di khangdabagi maramna Jisu aibu nungsibiu Jisu aibu hatok piganu ai ima kaina ningde ai ipa su kaina ningde ai nupi su thiba tangairi ai yam nungsijaba ai gi nupi ni haina ai sirani haiduna khalambado numituda aina tawba punamak mana loina hairakre nang lupa sama katpa matamda karigi damakta leijadabani hairibano nang Jisu Christ nang napa oiraga nang karigi damakta leitabani hairino taibang malem sembi mapudi mahakni siraga phumaga hingatpa kana yawbage nang khallu aina hairakpa sida oja Singh aingonda numituda thawai singna sokpiraga ko ai kappe o khongna kappi amasung aina khogi staff sing ugini haina khanjalla kappani khogi kappada su khogi hik na kappado kappe aduga aigi chindagi masanta thawai sengba phangi haiduna ilawe Holy Spirit phangi haiduna maramdi aigi kiramba punamak thokre aingonda leiramba awaba punamak thokre amasung numitudagi ipa haiba hokre hallelujah ipa ishor haizuba hokre ipa nakbu thagachari haiba hokre hallelujah haina khuramjaba hokre oja Singh madugi mamangdadi Jisu hatok piganu haina khuramami numitugagi hallelujah ipa ishor nakbu thagachari ipa ishor nahakna ibu nungsibiramase aina ipa bu khangdabagi maramna aina ipa se aingonda lummaga hattagi lumba magumna khalamme adubu ipa na aigi damakta khangkiba miyoiba singi damakta khangkiba chaina do ipa aina khangjibara thagachai haiduna amasung numit aduda aigi marup ama lei mahakse Rajasthan da masu safety officer oina leibani numituda aina mangonda phone tawraga Jisu Christ gi wahai haiba matamda mahakna marup aisu ngasitagi Jisu Christ lawsinjare haiduna mahak Jisu Christ lawsinki oja Singh Uche chali Chinau Singh Jisu Christ na aibu nungsi biramba Jisu Christ na tawbibado khangjarakpa matungdagidi ai Jisu Christ da ai lakchubani amasung numitudagidi aigi awaba anaba kiramba punamak thokre punamak Jisu Christ na lokthokpikre hallelujah hallelujah ngasi aina mayamda aigi testimony ai ishor naibu nungsibibagi saki phongdok jabagi maramdi oja Singh Christian haibase mingkhaki oiraga yaroi Jisu Christ na Bible da kari hai nekoina lon handok pataraga su nekoina anaba fahan bataraga su nekoina chingsing mafam hongdok pa ngamba taraga su nekoina nungsiba yaudaba taraga di king liba kortan amagum thil liba sembung amagum oire nungsiba yaudraga di kari su kanade Christian amagi mafam da leibam tokpase ahumni thajaba asa amasung nungsiba hairiba ahum sidagi khwaidagi henbadi nungsiba oja Singh adubu ngasi ekhoina kari ui Christian ni aina hairaga kokpiba ngamdaba Christian ni hairaga nongmai pairaga hatokpiba Christian ni hairaga mibu nungsiba ngamdaba se Jisu Christ gi aningba nate oja Singh adom khanbiu Jisu Christ gi aningba nate ipa mahak amuk lakadore oja Singh ipa na lakpa matamda karamba mapana machada ichanupa mi halucho aina haiba yaugani mapana khangani ichanupa sida aina mi halucho aina thojan bataragadi police na phakini mamase farsi tawkiba yai mapunchi chuppa jela thamkiba yai Jisu Christ na magi Christian haibase machani Johan da hai if you believe
If you believe in Jesus, Jesus will give you power to become a child of God. Ishwar gi Jisu Christ thazaba taragadi Ishwar gi macha oiba fangi. Ishwar gi macha ohenbiraga Jisu Christ na ikhoi icha nupa mi hatlu haigadra. Hairoi Jisu Christ na kari hai jikna basingbu nungsibiu. Nangonda lalakpa singbu ngakpiu. Nangi na khazai da mina kupak na tharakpa taragadi atopa khazai nakal onsilu kanana haiki Mahatma Gandhi ji na haiki. Mahatma Gandhi ji na Jisu Christ na chahi lising kaya gi mamang da haiki bado Gandhi ji na ahimsa haiduna hingsa yaudaba minungsi na thanbana mahakna haikibani amasung India na ningtamba fangnabagi hotnaba matamda Angres pu tanthokhiba matamda Bapuji Mahatma Gandhi ji gi yam chawba role ama yawe maramaduna ngasi ekhogi paisa da Gandhi ji je ibado jasingo maramaduna nungsiba haibase Christian ama oiragadi leibiu Christian ama oiragadi leibiu ngangjariba ai Christian oiramde Madi Christian nati haiduna ekhoina tarai na inthokpa ekhoina moida ngangbiba ekhoina moise samnadaba adunate ai Christian yaram de ngasi di Ishwar gi thagol tawrami pastor phuramba ina Ishwar gi thagol tawri basi karigino ai khangkhre Isu Christ kanano mahakti dharma sandokpa lakpa nate mahakti chingmi khaktangi nate tami khaktangi nate taibang panbada leriba miyoi singi damaktani haiduna pap kokpineba mapu se Isu Christ ni pap haibasi kari sunate adomna tawkiba tawriba masung tawrakpa yariba ida chelakpa ipa khogi pari puri dagi chelakpa pap to adu khoidagi ida chelibase asigi kokthoknabagi damakta ibungo Isu Christ lakhibani maramaduna Yengbiriba singda ina nungsina request amakak tawjage Christian haibase nungsiba Christian haibase nungsibani Jisu Christ na cross da pangtingba matamda mahakna shaukhibra ipa mai khoibu hatu aingonda khutta jopi tharise ubra ipa hatu haigibra haigide aina pastor phuraga ahinga sangaga pastor phuraga pastor duna igi damakta mamitagi mapi taraga haija biramdrawa ishorda pastor duna igi damakta kapiramdraba pastor dugi thamoida aise maral leiba mini hatu haiduna manamu igi thakta case ta tawramaba aina nangonda phurabani nangnasu aina su nangonda phuge haina tawramba taragadi ai ngasi ai Jisu Christ lawsalamdaba yai lawsalloi adubu hairiba pastor do magi nungda nungsiba haibedu yaubagi maramnani mana ibu nungsiba amasung mana ibu nungsibagi maramnani aigi thamoida Ishwarna wangang bikibado ojasing maramaduna sarga haiba mafamdo adugo chatnabagi amattangairaba lambi haiba mafamdo amat ingthana lainabagi amattangairaba upaidi nungsiba haibasini maramaduna aina Isu Christ bu thajaraba chingmi tami pulamakta aina haijaningbadi aikogi thamoida nungsiba haibase mathau tai khwaidagi hena maru oibase nungsibani Bible na hai aingonda prabhu kawa pumnamak sargada chaloi adubu sargada leba ipagi aningba tawo mahakna chatkani sargada leba ipagi aningba tawkhibase kanano ibungo Jisu Christa Ishwargi masanupani mahakna kari tawkhi Isu Christa na leiringai matamda mingonda phukibra mi hatkibra hatte nungsiu kokpiu ngakpiu haidun haiki siramdai phawda mahakna shaukhide oja sing chilnau chel sing mase adom da aina fongdok saningi ngasi Christian ni haina kanagumba mana aina iraga certificate na yaroi aigi nungda nungsiba adom gi nungda nungsiba kokpiba lerakpa matamda adom newborn nauna pokpa matamda achumba Ishwargi macha oigedobani achumba macha oigedobani nauna pokpa haibadi imagi manungda punungdagi amuk pokpa nate adom gi thamoida adom gi punsida mamangai tawramba mamangai chalamba adu nate Oh, Jisu Christ na kari tawki aise kanagi damak karigi damakte hingibano aise Jisu Christ na mamal piduna laikre ngasi maramnaduna aise Christ gi oirabani ai sargada leigadoba machani Apostle Paul haiduna New Testament gi ayamba lairik iriba hairiba misakto thaujan haina magi chindagi pana fongdok hanbibado Christian yaramdaba Christian sing tangkhairamba hatomba mini adubu Jisu Christ na Damascus lambida tholakpa matamda mahak taaki mahak uba fangkide adubu Jisu Christ na hatokibra hatokte Jisu Christ na kari hai tingkhangda na khong na kawna hak awabani da hallelujah adubu Paul do Ishwarna sizinabibadagi Paul gi chindagi thaujan na thajubagi mapala na khoibu kanbire masina khoidagi nate Ishwargi khudolni hallelujah hallelujah masini ojasing ekhoi ingthaba lamdam ingthaba mafam haibado ekhoi ohen minasi Isu Christ di nungsibani nungsibagi achumbodo mayamda fongdok sitasi aduna tabada amana amagi maral thiduna amana amagi mana sumai tawrabani na ina su sumai tawge haibanate aina Isu Christ na ibu khangan birakhibasidi Isu Christ gi nungsibana ibu khangan birakhibani
अमसुंग हाइरिबा नुंगसिबदो अचुंबा जीसु ख्रिस्टनि ओजासिंग इचिल नाउ चेचलसिंग वीडियो से ईश्वर की टेस्टिमोनी से ईश्वर फोंदोक हनबीबनी असे फोंदोक हनबीना हन्नबगीदमक्ता अइबु ngasi फावबदे ईश्वरने हिंगनबीरिबनी अई पुंसिदा अंगांग ओइरिंगैदगी सुसीबा याबा याबा मतंग अंगांग ओइरिंगैदा अखोगी सानरंबदेगा मीना पोट अमा मुनखिबदा वांथरगा सीरे याररोय हाइदुना इपाका इमागा से कप्पगा चेनखिबा मतंग यावे हाय जासिंको मसिकक अई मयामदा थमजगे हजिक अखोगी संदावैरम ओइरे मयाम लबुक्तनी हजिक अइना लैजरिबसे अखोगी युमगी लबुक्तनी को चिनाउसिंग ईश्वरना अदोमगी थमोइदा वांगांगबा ओइरेसनु अदोम क्रिश्चियननी अदोम जीसुना याम नुंसी जीसुना अदोमबु फत्तबा अइबु नुंसीबिबा तारगदी अइनसु फत्तबा कनागुंबा अमबु मराल लेबा कनागुंबा अमबु ngakpifam थोक्तबरा जीसु ख्रिस्टना हयेंग लाकबा मतमदा अखोइबु लौनबा लाकबा मतमदा जीसु ख्रिस्टा अइना मी अमकक हातख्रे जीसु ख्रिस्टा अइ मी अनि हातखि हाइना हाइरगा जीसु ख्रिस्टना नोकदरा नत्रगा नोरक हाइबा हेलदा शैतानगी दमकता सेमबीबा हेलदा मी हातपसिंग नुंसी हाइतबा कोकपी हेबसिंगबु थादागदरा मतमदुदा मी सिंगना हाइगनी हाइ बाइबलना अइ नंगी मरमदा वा ताकथोखिबा नत्रा अइ हिलिंग तौखिबा नत्रा अइ अतोपा लोन हंदोखिबा नत्रा अइ नंगी थौगल तौखिबा नत्रा जीसु ख्रिस्टना हाइगनी चटख्रो अइना नहाकपु कैदोंगैदा खंखिदे हाइबा हेलदो अखोइने हेल लाइना हाइबा थाजदबा सिंगिनी आइना हाइरिबदो थाजबा सिंगी ओइबा तारगदी करी ओइगनी चिनाउ सिंग अमसुंग थाजदबा सिंगसे थाजदे हाइदुना तराई खनबा याबा नते थाजदबा सिंगबु ईश्वरने यामना नुंसे हालेलुया मसिनी चिनाउ सिंग मतंग असिदा लोसिंजरगे इरमदा मणिपुर दे इंगथबा लाकपा ओइरेसनु करम नुमिते सिदुना खंगक्त्रेबा यीशु ख्रिस्टगी वाहाई पुनमक थुंगलरबा नत्रा हाइरिबा वाहाई असिमक यंगबियो अइना हाइजरिबा वाहाई से मुस्लिम की मखोगी कुरान लाइरिक तसु यावबनी कयामत की मतमदा ईसा सलाम हाइबदी यीशु ख्रिस्ट अमुक लाकनी वाहाई नबगी दमकता अमसुंग होली बाइबल नदी मरिक चुम ताकथोक्तुना लेरे यावदगी हामें खाइदोकपगुम धर्म चेनबा पाप चेनबा खाइदोकनी मरमदुना क्रिश्चियन सिंग ईश्वरने याम नुंसीबा सिंग कोकपीबा ngakpीबा तंबियु कोकपीबा ngakpीबा तमसी अदोमगी येंगदुना अदोमबु येंगदुना कनागुंबा अमना थाजदबा अमना सरगदा लेबे खोगी इपाबु थागतनबगी दमकता अखोइ थबक तौमिनसी नुंसीबा अखोगी थमोइदा लेमिनसी चिंदा नते थमोइदा कनागुंबा अमना नारकपा मतमदा वारकपा मतमदा अइंगोंदा लेबा ngamchidabagi amakak nungsibado mateng pangningbagi nungsibado अखोइदा लेबा ओइसनु इरमदा मणिपुर दे ईश्वरना मपाल नाइदबा बोर हैथबिबो ओइसनु नाहुना ना इंगथबा पुरकबिबो ओइसनु हालेलुया प्रभु जीसु ख्रिस्ट आइगी कनबियु मपुगी मिलेंदा आमेन।